Mayam Manipur top channel dagi video amta update tawjage adudi thabak ama laebako mai thabak maming se Indian Ordnance Factories haibako si thabak se mayam yam khudung chawa phange ko haidi direct only written exam neba si written exam se once pass tawradi loyardi direct selection phangdine badum aduga magi hadi eligibility criteria na karino ko magi sanaba post na karino haibi yengbiyu ma'am full video hadi mathang hairake ko aduga si ayambana ma'am Manipur gi oina su khudong chaba pi hasi si application form je thare ba ma'am dum apply tawba yarani si gi magi website ki link se ai video ki description da pange www.iregistered.org si direct link se video ki description da hapamage adugi apply tawno gi tamakta aduga aina hajejik pari si notification se officially oin thokne ba si notification link su video ki description da hapamage adu ma'am si da hai se online registration application se tang megi tang tara dai thapa hokreba aduga closing date china May June gi tang mapan na loiduba aduga si application se moi print out ta haudu ne ba moi matam pi ba si ge mai print out to bai matam se tang June gi tang 13 phuki manung na tawda ba submission tawlor matungda si print out to se aduga mai khoigi Manipur ko Mizoram Nagaland North East side ayamba moigina kano khara pi hai date 23 ko June gi adu phuki mamangda print out to hogadabne ba receipt se aduga sigi maigi vacancy piri se makhan yam pigre ahanbada mechanical gi mane amana information technology gi mane amana electrical gi ne amana chemical civil metallurgy clothing technology leather technology non-technical stores non-technical OTS automobile electronic apunba vacancy se speedways da ko aduga sida kano tawise ma'am maru oina sida khangduse vacancy wise bitokpa je SC ST OBC UR mai si vacancy pithoi searching bio ma'am ko adum vacancy akoi Manipur gi diam khudung sai si thabak ki sarkar gi thabak ne haidi by chance yeng ba na ko written exam su lora kan adum direct adum join tawdine si thabak se mai salary si dum sawe 36,000 kya something like him to plus moi allowance yam pina sarkar gi de dum lo hapakane ba hobaga direct hobaga nai se adu yengo karambana sanabano karambana pamano duga mai gi education qualification ni matang di ko sila my grade page 4,200 ne aduga my salary pay scale 34,800 plus allowance ma'am lengani my gi eligibility criteria ai tare hisema yam kano tawrabal ma'am ko sigi mechanical engineer electrical engineer aduga civil engineer automobile electronic hai moi ma'am is ayamana di engineering degree pass tawr siare aduga sam harabda ma'am khoi sida common oina Manipur da tamnaba graduation ko must kano OBI science OBI kano OBI BA OBI BA science OBI aduga commerce OBI loina ma apply to BI si thabak sing se loina moi si loina si de pithoi se loina apply to BI ma'am ko nang apamba khallo khalakana thabak si karamana pamano haido aduga loina apply to thajun BI form se khudong chabe yam phange sagum baidi ko aduga sahi se general gi oina di ma'am sahi kun ga taret pogya ba adu atopo OBC sna sahi ahum pho hingat pe yai kun taret tagina kun thra pho haidi sahi ahum ete tawiba moiti ex relaxation se aduga sidul track ne sahi manga haidi sahi kun taret sui khalan sinai se ju sahi kun train thoi pho tha ba ba isai sahi se kun train thoi pho ki manung da lere ga di tha ba ya ba exam se khudong sa bi am pi ko se aduga ex relaxation is addition to above mentioned ID physically handicapped oiba kangu ko Jammu and Kashmir during the period of my domicile my manung da laiba kangu du su sahi tara manga pi ma'am si ona sahi ge kano se relaxation je am pi ko
ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯦ ꯃꯌꯥꯝ ꯂꯨꯄꯥ ꯆꯥꯝꯃꯅꯦ, ꯂꯨꯄꯥ ꯆꯥꯝꯃ. ꯑꯗꯨꯒ ꯐꯤꯁꯦ ꯃꯣꯏ ꯅꯟ ꯔꯤꯐꯟꯗꯦꯕꯜ ꯑꯣꯏ ꯃꯥꯜꯂꯦ. ꯑꯗꯨꯒ SC ST ꯒꯨꯝꯕꯒꯤꯅ ꯂꯨꯄꯥ 50. ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯨ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯀꯣ. ꯔꯥꯏꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯈꯛꯇꯅꯦ. ꯁꯤ ꯔꯥꯏꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯋꯥꯟꯁ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯃꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯑꯩ ꯉꯁꯥꯏ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯃꯣꯏ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯛꯀꯅꯦꯕ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯤꯅꯀꯣ, ꯃꯥꯒꯤ ꯁꯤꯗ ꯁꯤꯂꯦꯕꯁ ꯂꯣꯏ ꯄꯤꯊꯣꯛꯄꯅꯦ. ꯁꯤꯗ ꯑꯩ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯐꯣꯝꯁꯦ ꯊꯥꯖꯤꯟꯈ꯭ꯔꯅꯤꯗꯅ, ꯊꯥꯖꯤꯜꯂꯀꯥꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯐꯣꯝꯁꯦ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜꯒ ꯐꯣꯟ ꯅꯝꯕꯔꯒ ꯍꯥꯞꯇꯣꯏꯅꯤꯗꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝꯗꯨꯗ. ꯑꯗꯨ ꯍꯥꯞꯄ ꯃꯇꯝꯗꯨꯗꯀꯣ ꯃꯣꯏ ꯀꯩꯅꯣ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯗ, ꯃꯣꯏꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝꯗꯣ ꯑꯁꯨꯛꯇ ꯇꯥꯔꯦ ꯏꯃꯦꯜꯒ ꯑꯃꯁꯨꯡ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯂꯥꯛꯀꯅꯦꯕ. ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜꯒꯨꯝꯕ ꯐꯣꯟ ꯅꯝꯕꯔꯒꯨꯝꯕꯗꯣ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕꯗꯣ ꯍꯥꯞꯄꯤꯌꯣꯕꯀꯣ, ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ. ꯑꯗꯨꯒ ꯑꯦꯛꯖꯥꯝꯁꯦ ꯄꯨꯡ 3ꯅꯦ ꯃꯌꯥꯝ ꯇꯧꯗꯣꯏꯁꯦ, ꯐꯝꯗꯣꯏꯁꯦꯀꯣ, ꯔꯤꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗꯣ. ꯑꯗꯨꯒ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯥꯒꯤ ꯄꯣꯁꯇꯣ ꯃꯈꯜ ꯈꯔ ꯄꯤꯈ꯭ꯔꯦꯀꯣ. ꯃꯣꯏꯁꯤꯗꯁꯨ ꯇꯦꯛꯅꯤꯀꯦꯜ ꯄꯣꯁ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ, ꯅꯟ ꯇꯦꯛꯅꯤꯀꯦꯜ ꯄꯣꯁ ꯍꯥꯏꯕ ꯑꯃꯅꯦ, ꯑꯅꯤ ꯊꯣꯛꯅ ꯄꯤꯔꯦ. ꯑꯗꯣ ꯑꯍꯥꯟꯕꯗ ꯇꯦꯛꯅꯤꯀꯦꯜ ꯄꯣꯁꯀꯤ ꯆꯥꯡ ꯍꯥꯏꯔꯛꯀꯦ, ꯃꯥꯏ ꯇꯣꯄꯤꯛꯁꯦ. ꯃꯥꯏ ꯇꯦꯛꯅꯤꯀꯦꯜ ꯄꯣꯁꯀꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩ ꯃꯌꯥꯝ ꯄꯤꯈꯤꯕꯗꯣ ꯃꯦꯀꯥꯅꯤꯀꯦꯜ, ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ, ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜ, ꯁꯤꯚꯤꯜ, ꯑꯣꯇꯣꯃꯣꯕꯥꯏꯜ, ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨꯗꯣ ꯃꯣꯏꯒꯤꯗꯤ ꯑꯍꯥꯟꯕꯗ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁ ꯀꯣ, ꯀꯟꯁꯦꯞꯆꯨꯋꯦꯜ ꯕꯤꯖꯤꯅꯦꯁ ꯅꯣꯂꯦꯖ ꯑꯦꯟ ꯇꯦꯛꯅꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ pertaining to applied post. ꯃꯣꯏꯒꯤꯅ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁꯀꯤ ꯇꯥꯔꯦ, ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯔꯛ 30 ꯂꯥꯛꯀꯗꯣꯏꯁꯦ. ꯑꯗꯨꯒ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ 0 ꯂꯦꯚꯦꯜꯗ 20 ꯃꯥꯔꯛꯁ ꯑꯃ. ꯑꯗꯨ ꯖꯦꯅꯔꯦल ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯏꯟꯀ꯭ꯂꯨꯗꯤꯡ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗꯤꯄ꯭ꯂꯣꯃꯥ ꯂꯦꯚꯦꯜꯗꯒꯤ ꯃꯥꯔꯛ 30. ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯏꯟ ꯔꯦꯁꯄꯦꯛꯇꯤꯞ ꯇ꯭ꯔꯦꯠ ꯗꯤꯄ꯭ꯂꯣꯃꯥ ꯂꯦꯚꯦꯜꯗꯒꯤ ꯃꯥꯔꯛ 110 ꯑꯃ ꯂꯥꯛꯇꯣꯏꯁꯦ. ꯑꯄꯨꯟꯕ ꯁꯤ ꯃꯥꯔꯛꯅꯦ. ꯑꯗꯨꯒ ꯇ꯭ꯔꯦꯠ ꯀꯣ, ꯀꯩꯅꯣ ꯁꯥꯏꯟꯁ ꯍꯥꯏꯇꯥꯔꯦ, ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯦꯃꯤꯀꯦꯜ, ꯃꯦꯇꯥꯂꯔꯖꯤ, ꯀ꯭ꯂꯣꯊꯤꯡ ꯇꯦꯛꯅꯣꯂꯣꯖꯤ, ꯂꯦꯗꯔ ꯇꯦꯛꯅꯣꯂꯣꯖꯤ ꯔꯣꯝꯗꯒꯤꯅ ꯑꯃꯨꯛ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁꯇ ꯃꯥꯔꯛ 30 ꯂꯥꯛꯀꯗꯕ. ꯑꯗꯣ ꯃꯣꯏꯁꯤ ꯂꯣꯏ ꯍꯥꯏꯔꯦ ꯀꯔꯝꯕ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁꯇ ꯂꯥꯛꯇꯣꯏꯅꯣ, ꯍꯥꯏꯗꯤ ꯀꯟꯁꯦꯞꯆꯨꯋꯦꯜꯁꯦ ꯕꯤꯖꯤꯅꯦꯁ ꯅꯣꯂꯦꯖꯀꯨꯝꯕ ꯑꯦꯟ ꯇꯦꯛꯅꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ, pertaining to applied post ꯁꯤꯒꯨꯝꯕꯗꯩ ꯂꯥꯛꯇꯣꯏꯅꯦꯕ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯔꯒ. ꯑꯗꯩ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ 0 ꯂꯦꯚꯦꯜꯗ 20 ꯀꯣ. ꯑꯗꯩ ꯑꯣꯞꯁꯟꯗ ꯖꯦꯅꯔꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯏꯟꯀ꯭ꯂꯨꯗꯤꯡ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗ꯭ꯔꯣꯌꯤꯡ ꯗꯤꯄ꯭ꯂꯣꯃꯥ ꯂꯦꯚꯦꯜ ꯃꯥꯔꯛ 30, ꯅꯠꯇ꯭ꯔꯒꯅ ꯑꯣꯞꯁꯟ ꯄꯤꯁꯦ ꯖꯦꯅꯔꯦꯜ ꯁꯥꯏꯟꯁ ꯑꯦꯟ ꯑꯦꯔꯤꯊꯃꯦꯇꯤꯛ ꯑꯦꯅꯥꯂꯤꯇꯤꯀꯦꯜ ꯑꯦꯕꯤꯂꯤꯇꯤꯗꯒꯤ ꯆꯞ ꯃꯥꯟꯅꯩ ꯃꯥꯔꯛꯇꯤ. ꯁꯤꯗ ꯆꯨꯁ ꯈꯟꯕ ꯌꯥꯏ. ꯑꯗꯨꯒ ꯃꯣꯏ ꯀꯣꯏꯁꯟꯁꯦ ꯆꯣꯏꯁ ꯂꯥꯛꯇꯧ ꯃꯥꯜꯂꯦ ꯍꯌꯦꯡꯀꯣ. ꯅꯝꯕꯔ 4ꯗꯅ ꯑꯃꯨꯛ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯏꯟ ꯔꯦꯁꯄꯦꯛꯇꯤꯞ ꯇ꯭ꯔꯦꯠ ꯗꯤꯄ꯭ꯂꯣꯃꯥ ꯂꯦꯚꯦꯜ, ꯅꯠꯇ꯭ꯔꯒꯅ ꯑꯣꯞꯁꯟ ꯕꯤꯗ ꯐꯤꯖꯤꯛꯁ, ꯀꯦꯃꯦꯁꯇ꯭ꯔꯤ, ꯃꯦꯊꯃꯦꯇꯤꯛ ꯋꯤꯠ ꯑꯦꯝꯐꯦꯁꯤꯁ ꯑꯣꯟ ꯀꯦꯃꯦꯁꯇ꯭ꯔꯤ, BS ꯁꯥꯏꯟꯁ ꯂꯦꯚꯦꯜ. ꯁꯤꯅ BS ꯁꯥꯏꯟꯁ ꯀꯥꯡꯕꯨꯒꯤ ꯃꯥꯔꯛ 110. ꯑꯗꯨꯒ ꯁꯤꯅ ꯅꯟ ꯇꯦꯛꯅꯤꯀꯦꯜ ꯄꯣꯁ ꯀꯥꯡꯕꯨꯒꯤꯀꯣ. ꯅꯟ ꯇꯦꯛꯅꯤꯀꯦꯜ ꯄꯣꯁ ꯀꯥꯡꯕꯨꯒꯤꯁꯤ ꯃꯌꯥꯝ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁꯇ ꯕꯤꯖꯤꯅꯦꯁ ꯅꯣꯂꯦꯖꯇ ꯃꯥꯔꯛ 20 ꯑꯃ, ꯅ꯭ꯌꯨꯃꯔꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯑꯦꯟ ꯅꯟ ꯚꯔꯕꯦꯜ ꯔꯤꯖꯅꯤꯡꯗ ꯃꯥꯔꯛ 50, ꯕꯦꯁꯤꯛ ꯏꯪꯂꯤꯁꯇ ꯃꯥꯔꯛ 10, ꯏꯪꯂꯤꯁ ꯑꯣꯔ ꯍꯤꯟꯗꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯅꯣꯇꯤꯡ ꯗ꯭ꯔꯥꯐꯇꯤꯡ ꯅꯣꯂꯦꯖ ꯁ꯭ꯀꯤꯜꯗ ꯃꯥꯔꯛ 90, ꯑꯗꯩ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯋꯥꯔꯅꯦꯁ ꯑꯦꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ 0 ꯂꯦꯚꯦꯜꯗ ꯃꯥꯔꯛ 20, ꯑꯗꯨꯗ ꯀꯟꯁꯦꯞꯆꯨꯋꯦꯜ ꯑꯦꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯦꯚꯦꯜ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯃꯦꯅꯦꯖꯃꯦꯟ ꯐꯣꯔ ꯅꯟ ꯇꯦꯛꯅꯤꯀꯦꯜ OTS, ꯅꯠꯇ꯭ꯔꯒꯅ ꯀꯟꯁꯦꯞꯆꯨꯋꯦꯜ ꯑꯦꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯦꯚꯦꯜ ꯑꯦꯟ ꯁ꯭ꯇꯣꯔ ꯃꯦꯅꯦꯖꯃꯦꯟ ꯐꯣꯔ ꯅꯟ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯇꯣꯔꯁꯇ ꯃꯥꯔꯛ 10 ꯂꯥꯛꯇꯣꯏꯁꯦ. ꯑꯗꯨꯒ ꯀꯣꯏꯁꯟ ꯂꯣꯏꯅꯃꯛꯁꯦ MCQ ꯇꯥꯏꯞ ꯀꯣꯏꯁꯟꯅꯦ ꯂꯥꯛꯇꯣꯏꯁꯤꯀꯣ, ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟ. ꯑꯗꯨ ꯅꯦꯒꯦꯇꯤቭ ꯃꯥꯔꯛ ꯂꯩ ꯃꯌꯥꯝ 1/4 ꯀꯣ ꯍꯥꯏꯅ ꯈꯪꯉꯝꯃꯅꯤ ꯔꯣꯡ ꯑꯟꯁꯔꯗ. ꯑꯗꯨꯒ ꯅꯪꯁꯦ ꯑꯦꯛꯖꯥꯝ ꯊꯥꯅꯤꯡꯕꯁꯦ ꯏꯪꯂꯤꯁ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯤꯗ ꯊꯥꯕ ꯌꯥꯏ. ꯑꯗꯨ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤ ꯑꯗꯨ ꯁꯤꯗ ꯍꯥꯏꯈ꯭ꯔꯦ. ꯑꯩ ꯉꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯀꯤ ꯂꯤꯡꯗꯣ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯛꯑꯒꯦ, ꯑꯗꯨꯗ ꯆꯪꯉꯅꯤ, ꯑꯗꯨ ꯁꯥꯏꯟ ꯑꯞ ꯇꯧꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯅꯆꯤꯡꯕ ꯂꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯣ. ꯑꯗꯨꯒ ꯇꯨ ꯃꯦꯛ ꯁꯤꯌꯣꯔ ꯀꯣ, ꯍꯥꯏꯗꯤ ꯆꯨꯝꯅꯃꯛ ꯂꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯃꯌꯥꯝ ꯊꯥꯒꯠꯄꯤꯌꯣ. ꯑꯗꯨꯒ ꯑꯦꯅꯤ ꯀꯩꯅꯣ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯣꯏꯅ ꯀꯣꯟꯇꯦꯛ ꯇꯧꯅꯤꯡꯉꯒꯁꯨ ꯃꯣꯏꯁꯤ ꯐꯣꯟ ꯅꯝꯕꯔ ꯃꯈꯥꯗ ꯄꯤꯔꯤꯁꯤ ꯁꯤꯗ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ. ꯁꯇꯔꯗꯦ ꯑꯦꯟ ꯁꯟꯗꯦ ꯍꯣꯂꯤꯗꯦ ꯀꯣ, ꯑꯇꯣꯞꯄꯗ ꯇꯧꯕ ꯌꯥꯏ. ꯑꯗꯨꯒ ꯃꯌꯥꯝ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯩꯀꯩ ꯂꯩꯔꯁꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯁꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ. ꯑꯗꯨꯒ
ꯚꯤꯗꯤꯑꯣꯁꯤ ꯍꯥꯏꯗꯤ ꯑꯦꯄ꯭ꯂꯥꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯁꯥꯍꯟꯅꯤꯡꯉꯒꯗꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯑꯃꯨꯛ ꯁꯥꯖꯔꯛꯀꯦ ꯑꯦꯄ꯭ꯂꯥꯏ ꯀꯃꯥꯏꯅ ꯇꯧꯅꯤꯗꯣ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅꯀꯣ ꯑꯗꯨ ꯂꯣꯏꯅ ꯚꯤꯗꯤꯑꯣ ꯁꯥꯔꯛꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯣꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯥꯏ ꯕꯥꯏ ꯕꯥꯏ